Numit khudingi Imphal da phongba Manipuri pauche Sanaleibak Editor Hemanta Kumar local cable TV amada drug thingnaba haibade popi thaba thingnabagi matang da sandokpa khana nainaba mada wafam khara phongdoklubagi tabak ngasi ayuk anganbada masagi yum khongman okram chuthekki Irilbong Police Station ki kangbo mada wari sanasi haiduna pururaba matung pung khara gi matung da amuk thadorakhre local cable TV channel amagi discussion ki program mada ngangluba ki tabak Sanaleibak pauche ki Editor Hemanta Kumar bo Bong Police na faduna puruba thawongbo All Manipur Working Journalist Union Amju amade Editor Skill Manipur na awangba thakta condemn tawkhre ngasi pung tara taba matamda Manipur Press Club ta fam kiba mifam amana Hemanta Kumar asi michin mirot nate Panel discussion amada editor ama oina masagi oiba thamkiba wafam amagi damakta mari leinariba police ke officers singaduna office ki matamda unaduna wari sanaba yabane aduna tana editor amagi mingchat thiba yaba mawongda mayumdagi mirot amagumna faduna pukiba thawong adu amju amadi EZM na yaninde Hemanta Kumar Ningombagi mathakta case amada register tawdana pung kharagi matungda thadorakhre